ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ 83 ꯁꯨꯕ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ 83 ꯁꯨꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ UNHRCꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯞꯁꯥ ꯂꯣꯏꯅꯅ ꯁ꯭ꯄꯣꯛꯄꯔꯁꯟ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯅꯣꯅꯤ ꯑꯔꯥꯝꯕꯝ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ DM ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯏꯞꯁꯥ ꯑꯃꯗꯤ ꯑꯄꯨꯟꯕ ꯂꯨꯞ 12ꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯍꯟꯗꯛꯀꯤ UN ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯑꯊꯧꯕ ꯑꯃꯗꯤ ꯅꯣꯅꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯊꯝꯗꯨꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯗꯤ ꯊꯥꯒꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯏꯞꯁꯥꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯊꯧꯕ ꯑꯃꯗꯤ ꯅꯣꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯊꯝꯂꯗꯨꯅ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛꯀꯤ UN ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯊꯝꯕ ꯉꯝꯈꯤ꯫ ꯃꯄꯨꯡ ꯑꯣꯏꯅ UNHRCꯒꯤ ꯔꯤꯒꯨꯂꯔ ꯁꯦꯁꯟ ꯃꯅꯨꯡꯗ ꯑꯊꯧꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯖꯦꯟꯗꯥ ꯑꯥꯏꯇꯦꯝ 2ꯗ ꯋꯥꯔꯣꯜ 2ꯔꯛ ꯊꯝꯗꯨꯅ UNHRCꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ UK ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯖꯦꯅꯦꯚꯥꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯗꯥꯏꯁꯄꯣꯔꯥꯁꯤꯡꯅ ꯑꯊꯧꯕ ꯑꯃꯗꯤ ꯅꯣꯅꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯈꯨꯠꯁꯝꯃꯤꯟꯅꯗꯨꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯄ꯭ꯔꯣꯇꯦꯁ ꯑꯃꯁꯨ UNꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯅꯣꯅꯤ ꯑꯔꯥꯝꯕꯝꯒꯤ ꯋꯥꯔꯣꯜꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯌꯦꯜ ꯀꯇꯤ ꯆꯞꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯆꯔꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯌꯦꯜꯂꯧ ꯀꯥꯡꯂꯨꯞ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯉꯩꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯀꯝꯗꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯁ ꯉꯥꯛꯇꯨꯅ ꯄꯨꯈꯠꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯁꯤꯜ ꯀꯌꯥꯅ ꯌꯦꯜꯂꯧ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯨꯅ ꯑꯃꯒ ꯃꯨꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯤꯡꯅꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯂꯥꯡꯂꯣꯡ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄꯗ ꯋꯥꯒꯗꯕ ꯂꯣꯏꯅꯅ ꯃꯔꯝ ꯆꯥꯗꯕ ꯊꯧꯁꯤꯜ ꯑꯃꯅꯤ ꯍꯥꯏꯅ ꯅꯣꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯈꯥꯝꯂꯨꯕ ꯃꯌꯥꯝꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯆꯍꯤ 93 ꯀꯧꯏ꯫ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯍꯥꯏꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯆꯍꯤ 93 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥ ꯀꯧꯏ꯫ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯁꯤꯡꯒꯝ ꯂꯩꯔꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯃꯌꯥꯝꯕꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯜ ꯁꯪꯅ ꯊꯝꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯁ꯭ꯋꯥꯃꯤꯅꯥꯊ ꯃꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯁ꯭ꯋꯥꯃꯤꯅꯥꯊ ꯑꯁꯤ ꯊꯧꯕꯥꯜ ꯇꯣꯝꯖꯤꯡꯗ ꯂꯩꯕ ꯑꯅꯟꯗ ꯄꯨꯔꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯒ ꯁꯣꯃꯣꯔꯖꯤꯠꯅ ATM ꯕꯨꯠꯇ ꯁꯦꯜ ꯍꯥꯞꯄ ꯆꯠꯄꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯁꯣꯃꯣꯔꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯃꯤꯗꯥꯡ ꯈꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯁ꯭ꯋꯥꯃꯤꯅꯥꯊꯅ ꯈꯥꯝꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯃꯌꯥꯝꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯁ꯭ꯋꯥꯃꯤꯅꯥꯊ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯈꯠꯅꯅꯕ ꯄꯨꯔꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ RK ꯏꯆꯟꯊꯣꯏꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ COCOM ꯋꯨꯃꯦꯟꯁ ꯋꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯕꯗꯨꯋꯥꯏꯗ ꯇꯦꯔꯥ ꯑꯃꯨꯗꯣꯟ ꯂꯨꯈ꯭ꯔꯝ ꯂꯩꯔꯛꯇ ꯂꯩꯕ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯍꯥꯡꯖꯕ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯐꯝꯂꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯑꯍꯨꯝ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯆꯪꯂꯒ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯐꯥꯔꯒ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯔꯒ ꯃꯨꯜꯂꯒ ꯆꯠꯈꯤꯕꯗꯨꯕꯨ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯍꯛꯁꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯥꯔ.ꯀꯦ. ꯊꯔꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯥꯔ.ꯀꯦ. ꯊꯔꯥꯛꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯍꯦꯟꯖꯤꯜꯂꯛꯂꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯊꯦꯡꯅꯔꯤꯉꯩ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯅꯦꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯕꯨ ꯀꯦꯟ ꯈꯪꯍꯟꯕ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯕ ꯑꯃꯗꯤ ꯅꯝꯖꯥ ꯅꯝꯊꯤꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯁꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯉꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯈꯨꯠꯂꯤꯡꯕ ꯂꯣꯜ ꯂꯩꯇ꯭ꯔꯕ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯇꯅꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠ ꯐꯣꯡꯗꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯤꯅ ꯎꯅꯔꯒ ꯋꯥꯈꯜ ꯇꯥꯅꯅꯕ ꯋꯥꯔꯤ ꯁꯥꯕꯤꯌꯨ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯏꯆꯟꯊꯣꯏꯗ ꯆꯠꯊꯈꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯑꯃꯗꯤ ꯃꯆꯦ ꯃꯆꯟꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯇꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯄꯣꯖꯤꯁꯟ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯗ ꯏ.ꯗꯤ ꯊꯥꯖꯤꯟꯕ ꯐꯦꯁꯤꯁꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯁꯥꯟꯇꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯝ ꯁꯥꯟꯗꯕꯅ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯈꯠꯅꯅꯕ ꯖꯤꯂꯥ ꯑꯃꯒ ꯌꯦꯡꯊꯤꯅꯍꯟꯕ ꯔꯥꯖꯅꯤꯇꯤꯒꯤ ꯌꯥꯅꯗꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯨꯑꯣꯏꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯏ.ꯗꯤꯒꯤ ꯅꯣꯇꯤꯁ ꯊꯥꯖꯤꯟꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯏꯁꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤ ꯐꯦꯁꯤꯁ, ꯅꯥꯠꯁꯤ ꯑꯃꯗꯤ ꯖꯤꯑꯣꯅꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯛꯁꯤꯁꯠꯀꯤ 10ꯁꯨꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜ ꯀꯟꯐꯔꯦꯟꯁ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯥ ꯑꯅꯤꯂꯣꯡꯕꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯈꯥꯗ ꯂꯩꯕ ꯁꯚꯥꯄꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯑꯦ.ꯀꯦ. ꯄ꯭ꯔꯐꯨꯜꯂ ꯁꯤꯡꯍꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯃꯥꯡ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤ ꯈꯟꯅ ꯅꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯄꯥꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯄꯨꯈꯠꯇꯨꯅ ꯆꯪꯁꯤꯟꯒꯗꯕ ꯗꯥꯕꯤ ꯄꯔꯦꯡ ꯑꯃꯁꯨ ꯄꯥꯁ ꯇꯧꯈꯤ꯫ ꯂꯝꯕꯤ ꯄꯔꯦꯡ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯡ, ꯏꯔꯤꯒꯦꯁꯟ, ꯐꯤꯁꯔꯤ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯀꯣꯂꯦꯖ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯂꯦꯐꯠ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ, ꯁꯦꯀꯨꯂꯔ ꯑꯃꯁꯨꯡ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯣꯔꯁꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯊꯧꯗꯥꯡ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯅꯕ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯧꯃꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯠ ꯁꯂꯥꯝ ꯑꯃꯗꯤ ꯍꯥꯎꯕꯤꯖꯝ ꯏꯕꯣꯕꯤ ꯁꯤꯡꯍ, ꯏꯟꯇꯨꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯛꯇꯤꯚꯤꯁꯠ ꯈꯪꯖꯝ ꯆꯥꯎꯕꯁꯨ ꯐ꯭ꯔꯟꯇꯦꯜ ꯗꯦꯂꯤꯒꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤꯅ ꯃꯦꯝꯕꯔ 7ꯅ ꯁꯥꯕ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯑꯈꯥꯝ ꯏꯕꯣꯆꯧꯕꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯨꯅ ꯁꯨꯝꯅ ꯐꯣꯡꯂꯤ꯫ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤꯕꯨ ꯆꯍꯤ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯤꯖꯤꯟꯅꯕ ꯊꯤꯡꯂꯤ꯫ ꯀꯦ.ꯁꯤ.ꯄꯤ. ꯅꯣꯡꯗ꯭ꯔꯤꯡꯈꯣꯝꯕ ꯊꯥ ꯑꯁꯤꯒꯤ 7ꯗ ꯔꯣꯃꯥꯔꯤꯌꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯄꯥꯔꯇꯤꯅ ꯁꯤꯔꯣꯜ ꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥ ꯃꯁꯥꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯒꯨꯝ ꯈꯟꯖꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯈꯪ ꯑꯍꯩ ꯁꯥꯔꯤꯕꯤ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯔꯇꯤꯅ ꯊꯣꯛꯈꯤꯕ ꯁꯤꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯐꯝ ꯀꯌꯥ, ꯑꯆꯨꯝ ꯑꯔꯥꯟ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯛꯄ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯈꯔ ꯊꯦꯡꯅꯈꯤ꯫ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯀꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯏꯁꯨ
oirabano natragana ngehaki matam lenanaba wasoi ngangna phamoiba yab issue amara haibisi arki isan thoibi hairibi nupi asina hangpham thoi haina KCP Nungdang khoma group gi publicity secretary kanglei purelna khuyek pi duna thadora post zero laman haidi Seoul asina makha taribadi maki thaudaw asina leiba asigi ningtam yawol sida thaudang loriba yawolup ama bukari su leitaba mongda usit thawoidabada natana hairiba nupi asi khunai sigi thaksi khaksi hauna lonchat amata yawdaba warak pinaba leitaba nupi ama oina lofam thui maram asina khunai siga yamaunaba thabak thoram kya arkisan thuibina satharakpa madi machine social media platform lana sizinaduna miyam maru oina inkhalakliba naha kyabo lana lamjingbagi damak masana masabu lamsa sajat semdok sanabagi matam piboina arkisan thuibibu party na sahi amagi oina makalamatagi social media gi platform sing sizinaba masum atopa makalamatagi miyam gi platform singda wa ngang madi saruk yabada athing thamle serasi gi mayokta mahakna makhatana press media conference pangthokpa masum makalamatagi protest thabiyare masada leijariba asoibasing semdokpagi mahutta kariguma party busing natun makhatana party na piriba sera asigi mayokta thabak toroklabadi khunai sida leiriba nupi oibisingda yawolup amana thamlakpa soft corner adu nathainamlaga akan maserak pigin hanisu khangalakli atopa pawamana Romario bu serak pibagi thoudokta lupki thaupuba anigi ming hapsinbasi aranba propaganda ni Haukibo October 3 English singaniga kunga mari numira sida masagi lamsat yawdaba nupi khunai gi mayokta leiba khunai Romario bu serak pibada party amana thawoina atamna lana semjenduna pambaina lusingba UNLF gi CCMS Pankhai Allies Research amasum Chief Revenue Officer case langjingbagi ming nampuda haihalaga party gi mingse suonana bu hotnarakibagi thawong adu lahulu badugi khwaidigi ahongba madi aranba propaganda ni Romario gi thawdo siga party gi thawpuba ani siga karigumba hiram amatada mari leinadi haina pambaina lusingba UNLF gi media coordinator sarai rongba thoksomna khuyek biduna thadorakpa sirol amana haidi Romario bu serak pi ba sidi apapa khongthangni asigumba anti social elements ngasidi party na anganba matamdagi arm propaganda gi saru ama oina sathaduna lakhiba paringni ngasisu party na leptuna sangsili maruoiba thawdo amatang pallabada baby nonglila Elizabeth pu rap tawduna hatkhiba KCP Nando bu March ani English ngani ga kunga mathoida party na Urkhul district ki mafam amada akhanaba Lanmi ki operation ama sathaduna pharaba matungna mahakpu mapung phana wayel sathaduna ma ki maral gi matungina shibigi serak pi khibadu lebak miyamna ngasisu kaudri Romario gi thawdo sida party gi thawpuba anigi minglan yaholakliba asidi party bu miyamna lan uhananaba madi saliba se sida khumalam pakta sinkiba August 13 gi thoram Patriots Day da loop aduna thoram adu sinbada section ba wat hobadagi soikhiba madi soikhiba adu Manipur gi miyamna sairakhiba madi madu kanana organize tawbano haiba miyamna khangdokhiba adudagi ikaiba nangkhiba adugi laman khumnaba sangshinba aran propaganda ni thawdo adu party gi maikedi gi organizer sing aduda party na nampuda natragan wapam adu haigadabani haina haihenkhiba mata laikhidre yamna maningtamna makhoi gi apamigi matungina makhoina media da haijakhibani madugi ona tainabada handaki Romario gi thawdo asidi media na singba kanamata yawhandana makhoina makhoi gi custody da hehaningbा सिंदु उपाय ममम सिजुनदुना हायनमनि matek samduna siamliba video tumangna taksarabani leba asigi luraba tangka asida asiguma yamna lo standard oiba propaganda sigi pakum party na pibasi tasingna makidi pijanindabani adubo miyamna party na asiguma thabak tawram loi haina sabsana thajabaduna party gi image ta maset ama phawa sokwaningduna social media masum telephone gi thangna demand tawriba dugidama tangai mak fodana miyamda press statement si thokpani haiden su paus na makhatari makasa thara koina pausal pausi digi to paw mana India lenga ki asoi bangang bada Manipur gi lenga na politics oina khanba sumde Bimal sei ama makai phara lana sigi khudong cha ba lawdun India lenga na kari gumba
Constitution ki Article 3 ki power sizinaduna Manipur ki apunbagi saktam thukaina bu honaraglabadi miyamna pi ki power adu ki matungina miyam go loinana sapsana thengnagani haina Lok Sabha ki MP Dr. Angomsa Bimal akoijamna miyamna thajaba thamkhri lan asina maram oiraga sugunu kendra gi serau sugunu amadi kaksin khunau gi toan toan ba mafam da hangliba relief camp sing de lairiba inmate sing amadi lan gi sething phanglaba miyam ga hakthingna unabagi khongsat amaga mari leina phongdokhibani MP ama oina parliament satlaba matungda kari wafam pukhat haningbagi haiba wafam ga mari leidana Bimal hai Manipur hojik thoklibi irang asi India lenga na thoanba irang amani haibasi nongmongi mek sangli India lenga ki asoiba si bu aikoina ngangbada kanaguma kharana political gi khudong saba lawba oina uriba si aranba miyengni India gi asoiba aranba haibasi aikoi khudima ki tokpam thokpa thokda amani Waroisin purakna bani haiduna karigumba India na Manipur sibu thugaina ba honaraglabadi mawona pidi pa power du sapsana season aduna thenagani Manipur si India ra tinkiba si India gi ata state singa khena ba yam lei wasina maram oiraga international law gi ba miyengdagi yenglaga su Manipur gi apun bagi saktam India na kaidanong da khuthingjinba ngambagi thauna leiti miyamna su asigumba law si khangbiu haiduna state lenga ki lusingwa singna Manipur kanana bu hona bada thamoi singna thabak to honingbagi apamba Bimal akoijamna phongdokhi Losilak poina to patendak pa pawmna pungni fugi mediation training program Manipur High Court Legal Service Committee na mediation Cancellations Project Committee Supreme Court of India ga punak samnaduna hayang nungthil pung ani taba matamda High Court of Manipur gi auditorium da pungni fugi oiba mediation training program ma pangthoklagani High Court of Manipur gi Chief Justice Siddharth Muduls HSLSC gi Secretary Naurem Rasnikana masum High Court of Manipur gi Register Judicial Case Ajitna Thoram Singh Sigi Mapungoiba Saruk Lauduna Tuan Mediations Cancellations Project Committee gi members singda memento amadi asamba khudol sing pigani haidi aduga hosikoina di myam paus matang solution jarage masum myam puna no ba update ngamina sena channel sigi mekedi myam phamda makhatam thamjari